अहानबदा मरुओइबा पाउ कांगलोन चुम्बा मिखल अमा ओहेनबगी पांडमदा मणिपुर यूथ लीग मयोना चथरखिबा अखोइगी अनौबा लांगोनगी वोट हाइना मिंगथोनबा मास अवेयरनेस कैंपेन ngasi लोशनख्रे मयोलगी खोंजंग असे मंगलान अमनते तुंगी असानबा मीटिंग अमगा लोइनना तुंगलमचत की लंबी यात्पा खोंजंगनी हाइना प्रोफेसर चिंगलन मैस्नामना सिंथाख्रे Political party khak yengbagi mahut afaba mirep khalaga isagi bot thadabiyo haina taragi chaisugi chairperson khaigem banina phungdurakle khulngakliba naha singh security force na phaba punbagi thabakaya chatharakliba ase tawbidanaba High Court of Manipur da public interest litigation PIL ama thangalakre Amadi, Imphal East District ki oina voter lakh ahum lising kundoiga chanipan nifumari na lakliba tang taramapanda pangthokadawriba ahanba phase ke Lok Sabha mikhalda vote thadanabagi damak sem saba pumnamak loire haina district asigi district election officer kumantem dainana phungdurakle